ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯞꯗꯦꯠ ꯊꯝꯖꯒꯦ ꯅꯥꯔꯣꯜꯗ ꯔꯤꯝꯁ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯈ꯭ꯔꯦ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯣꯛꯇ ꯊꯝꯂꯝꯕ ꯃꯩꯇꯩ ꯃꯔꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯏꯝꯐꯥꯜ ꯌꯧꯔꯛꯈ꯭ꯔꯦ ꯀꯣꯔꯇꯨꯅ ꯀꯥꯡꯄꯣꯛꯄꯤꯗ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯔꯒ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯔꯤꯝꯁ ꯑꯃꯗꯤ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇ ꯂꯩꯔꯝꯕ ꯑꯗꯨ ꯉꯁꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯄꯨꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯣꯏꯅꯗꯤ ꯍꯌꯦꯡ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯀꯥꯡꯄꯣꯛꯄꯤ ꯄꯨꯝꯕꯗ ꯍꯌꯦꯡ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯣꯟ ꯇ꯭ꯔꯥꯏꯕꯦꯜ ꯌꯨꯅꯤꯇꯤ ꯀꯣꯔꯇꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯔꯇꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯛꯈꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯉꯁꯤ ꯀꯥꯡꯄꯣꯛꯄꯤ ꯌꯧꯔꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯍꯌꯦꯡ ꯐꯩꯖꯥꯡꯒꯤ ꯃꯥꯔꯇꯤꯌꯔ ꯁꯤꯃꯤꯇ꯭ꯔꯤꯗ ꯄꯥꯡꯊꯣꯛꯀꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤꯕꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯉꯝꯍꯟꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯈꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯕꯗ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤꯅ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯐꯥꯎꯕ ꯄꯨꯡ 23ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯂꯦ ꯁꯠꯗꯥꯎꯟ ꯑꯁꯤꯗ ꯏꯃꯥꯔꯖꯦꯟꯁꯤ ꯁꯔꯚꯤꯁ ꯑꯃꯁꯨꯡ ꯄꯣꯠꯂꯣꯏꯕ ꯌꯥꯎꯕ ꯂꯥꯛꯄꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯅ ꯂꯩꯊꯥꯎ ꯀꯨꯀꯤ ꯈꯨꯜꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥꯕꯤꯈ꯭ꯔꯕ ꯑꯊꯧꯕ 12ꯒꯤ ꯃꯐꯝꯗ ꯄꯤꯔꯣꯏꯅꯕ ꯄꯥꯎꯗꯝ 9 ꯃꯥꯔꯆꯇ ꯂꯨꯍꯣꯡꯂꯒ ꯃꯦ ꯊꯥꯗꯒꯤ ꯈꯨꯜ ꯉꯥꯛꯄ ꯌꯥꯎꯈꯤꯕꯅꯤ ꯅꯧꯄꯨꯔꯕꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯨ ꯗꯣꯛꯇꯔꯅ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯊꯥꯔꯦ ꯏꯃꯨꯡ ꯊꯥ ꯑꯁꯤꯒꯤ 4ꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯊꯥꯎ ꯀꯨꯀꯤ ꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯤꯇꯩ ꯃꯆꯥ 12ꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯑꯣꯏꯁꯤꯡꯒ ꯃꯊꯪ ꯎꯅꯔꯛꯄꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯂꯝꯂꯥꯏ ꯄꯤ.ꯑꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯕꯨꯡ ꯈꯨꯅꯧ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯣꯡꯊꯥꯝ ꯂꯝꯗꯥꯏꯉꯥꯟꯕ ꯃꯤꯇꯩꯒꯤ ꯏꯃꯨꯡꯒ ꯎꯅꯔꯨꯕꯗ ꯃꯈꯣꯏꯅ ꯍꯥꯏ ꯃꯥꯔꯆ ꯊꯥꯗ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯦꯗꯒꯤ ꯂꯥꯟ ꯍꯧꯔꯛꯈꯤꯕꯗꯒꯤ ꯈꯨꯜ ꯉꯥꯛꯄ ꯌꯥꯎꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯅꯧꯄꯨꯔꯣꯏꯕꯤ ꯂꯣꯏꯅꯕꯤꯁꯨ ꯍꯧꯖꯤꯛ ꯗꯣꯛꯇꯔꯅ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯊꯥꯔꯦ ꯃꯍꯥꯛꯇꯤ ꯍꯜꯂꯛꯂꯔꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯏꯁꯨ ꯑꯗꯨꯗꯤ ꯎꯕ ꯐꯪꯂꯕꯁꯨ ꯏꯁꯨꯅ ꯃꯄꯥ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯏ ꯍꯥꯏꯔꯛꯈꯤ ꯂꯝꯗꯥꯏꯉꯥꯟꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡꯁꯤꯅ ꯆꯤꯡꯉꯨ ꯍꯥꯏꯅ ꯃꯤꯡꯒꯧꯅꯩ ꯑꯗꯨꯒ ꯏꯃꯨꯡꯗꯅ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯅꯈꯤ ꯃꯁꯥꯒꯤ ꯆꯍꯤ 14 ꯁꯨꯈ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎ 3ꯒꯤ ꯃꯅꯨꯡꯗ 2ꯅ ꯅꯨꯄꯤ ꯑꯣꯏꯔꯒ ꯅꯨꯄꯥ ꯃꯊꯟꯇꯅꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ C.S. ꯃꯅꯤꯍꯔ ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯁꯣꯡꯊꯥꯝ ꯑꯣꯡꯕꯤ ꯏꯃꯧ ꯀꯧꯏ ꯃꯆꯤꯟ ꯃꯅꯥꯎ 3ꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯃꯊꯟꯇ ꯑꯣꯏꯕꯅꯤꯅ ꯃꯃꯥ ꯃꯄꯥꯅ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯥꯒꯨꯝ ꯌꯦꯡꯖꯗꯨꯅ ꯌꯣꯛꯂꯛꯈꯤꯕꯅꯤ ꯀ꯭ꯂꯥꯁ 1ꯗꯒꯤ 8 ꯐꯥꯎꯕ ꯌꯦꯡꯉꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯏꯃꯥꯅꯨꯑꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯂꯛꯈꯤ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯍꯟꯕ ꯉꯝꯈꯤꯗꯦ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕꯁꯤꯡꯒꯤ ꯒꯥꯔꯤꯗ ꯌꯥꯎꯗꯨꯅ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯊꯥꯕ ꯌꯥꯎꯔꯛꯈꯤ ꯑꯁꯨꯝꯅ ꯍꯨꯃꯥꯡ ꯃꯃꯜ ꯈꯔ ꯐꯪꯖꯕ ꯍꯧꯔꯛꯄꯗ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯗ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯔꯛꯇꯨꯅ ꯁꯨꯖꯟ ꯅꯣꯝꯕ ꯀꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩ ꯃꯦ 3ꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯂꯥꯟꯖꯦꯟꯅꯈꯤ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯤꯇꯩ ꯈꯨꯜ ꯑꯁꯤ ꯀꯨꯀꯤꯒꯤ ꯈꯨꯜꯁꯤꯡꯒ ꯊꯪꯅꯅ ꯂꯩꯕꯅꯤꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ ꯂꯥꯟ ꯑꯁꯤꯗꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯁꯨꯡ ꯑꯍꯜ ꯈꯥꯛꯇꯅ ꯅꯣꯉꯥꯗꯥꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯗꯤ ꯈꯨꯜ ꯉꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯍꯧꯈꯤ ꯃꯁꯤꯗ ꯃꯍꯥꯛꯁꯨ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯗꯨꯕꯨ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯅ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃ ꯐꯥꯎꯕ ꯂꯩꯇꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯖꯔꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯇꯧꯕꯨꯜꯗ ꯂꯩꯕ ꯃꯄꯥꯝꯗ ꯊꯩꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯍꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯕꯛꯇ ꯃꯥꯏꯄꯨꯅꯕ ꯍꯣꯠꯅꯈꯤ ꯊꯥ ꯑꯁꯤꯒꯤ 2ꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯈꯨꯜ ꯉꯥꯛꯄ ꯆꯠꯀꯅꯤ ꯍꯥꯏꯔꯝꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯗꯤꯁꯦꯝꯕꯔ 3ꯗ ꯑꯄꯣꯛꯄ ꯃꯄꯥꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯅ ꯈꯨꯜ ꯉꯥꯛꯄ ꯌꯥꯎꯕꯗ ꯈꯨꯗꯣꯡꯆꯥꯅꯕ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯂꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯝꯈꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯇꯅꯕ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯏꯃꯧ ꯅꯨꯄꯤꯁꯨ ꯃꯁꯥ ꯂꯨꯝꯂꯤꯕꯅꯤꯅ ꯗꯁꯥ ꯄꯥꯡꯗꯦ ꯃꯔꯝ ꯑꯁꯤꯅ ꯆꯠꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯈꯥꯝꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯣꯠꯅꯖꯈꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯍꯜꯂꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕꯁꯤ ꯈꯨꯜ ꯉꯥꯛꯄꯗ ꯁꯤꯖꯤꯟꯅꯅꯕ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯂꯩꯍꯟꯅꯕꯒꯤꯅꯤ ꯍꯥꯏꯅꯁꯨ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯊꯥ ꯑꯁꯤꯒꯤ 4ꯗ ꯂꯩꯊꯥꯎ ꯈꯨꯜꯗ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩ ꯃꯆꯥ 12 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯃꯍꯥꯛꯁꯨ ꯌꯥꯎꯔꯝꯈꯤ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯄꯥꯎ ꯐꯪꯂꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯗꯤꯁꯦꯝꯕꯔ 5ꯗ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯜ ꯁꯪꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯖꯔꯕꯁꯨ ꯏꯆꯥꯅꯨꯄꯥ ꯃꯊꯟꯇ ꯌꯥꯎꯕꯅꯤꯅ ꯃꯃꯥ ꯃꯄꯥꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯝꯕ ꯑꯃꯁꯨꯡ ꯃꯧ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯏꯁꯨ ꯎꯔꯒꯅꯤ ꯈꯟꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯁꯥꯒꯠꯆꯔꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯇꯥꯡꯒꯣꯏ ꯇꯥꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯍꯥꯛꯄꯨ ꯀꯧꯔꯒ ꯀꯞꯍꯧꯈꯤ ꯂꯥꯟ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯥꯡꯍꯜꯂꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯐꯤꯖꯤꯒꯤ ꯃꯔꯤ ꯀꯌꯥꯁꯨ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯏꯆꯥ ꯌꯣꯛꯄꯤ ꯊꯥꯛꯄꯤꯒꯅꯤ ꯈꯟꯅ ꯍꯤꯡꯖꯔꯝꯕ ꯋꯥꯈꯜ ꯊꯕꯛ ꯑꯣꯏꯅ ꯎꯕ ꯐꯪꯂꯔꯣꯏ ꯏꯁꯨ ꯂꯥꯛꯂꯒꯅ ꯀꯝꯗꯧꯕ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯗꯨꯅ ꯃꯅꯤꯄꯨꯔꯤ ꯂꯩꯉꯥꯛꯇ ꯑꯄꯣꯛꯄ ꯃꯄꯥꯅ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯞꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯏ
अदुगा मथंगी अपडेट असना हाई कोर्ट की ऑर्डर की मायुक्त एमएलए सीएम कुमार सुप्रीम कोर्ट फाइल तौखिबा एसएलपी डिसमिस तौरकले ममांग सही 2022 दा पांगथोखिबा तरागनिथुई सुबा मनपुर लेजिस्लेटिव असेंबली मिखलदा अंट्रो एसीदगी बीजेपी की एमएलए ओइने करखिबा थोनोतुम श्याम कुमार सही यंखनिथुई अपोकपा लैखिद्रबा टीआईएस बिनोय कुमार अंगथादा लेबगी मथक्ता तोंगान तोंगान मियो अनिना फाइल तौरखिबा इलेक्शन पिटिशन अनिबु मरम चादे अमसुंग हाई कोर्ट ऑफ मणिपुरना खन्ना बिफम थोकते हाइदुना एमएलए असिना फाइल तौरखिबा मिसलेनियस इलेक्शन पिटिशन अनिबु हाई कोर्ट डिसमिस तौखिबागी जजमेंट अमसुंग ऑर्डर की मायुक्त सुप्रीम कोर्ट ऑफ इंडिया दा एमएलए ना फाइल तौखिबा स्पेशल लिव अपील अनि ngarang एपेक्स कोर्ट ना ngarang डिसमिस तौरखरे मिखल असिगी रिजल्ट लाउथोरपदा टीआईएस एम कुमार बु मरी लेनबा रिटर्निंग ऑफिसर ना अंट्रो एसीगी इलेक्टेड एमएलए नि हाइना डिक्लेयर तौरखिबनी रिजल्ट असिगी मतुंग एमएलए असि यावना मिखल दा लंबा तौनखिबा मिरेप सिंगी मथक्ता यम्बेम मथक लेकाइदगी लौरेंबम संजोय चही निपुमाथोय अपोकपा एल्स समजाइना पिटिशनर ओइदुना इलेक्शन पिटिशन नंबर 14 ऑफ 2022 फाइल तौरखिबनी अदुगा पिटिशनर असिगी मनाव नुपा लौरेंबम संजित चही 19 पिटिशनर ओइदुना इलेक्शन पिटिशन नंबर 25 ऑफ 2022 फाइल तौरखिबनी मियो एसिना फाइल तौरखिबा इलेक्शन पिटिशन अनि असी हाई कोर्ट ऑफ मणिपुर द वेल चथनबदमक्ता लौखलपा हौरकफम एमएलए की मैकैदगी माकी मथक्ता फाइल तौरखलिबा इलेक्शन पिटिशन अनिमक मरम चादे मरम असिना कोर्ट ना खन्ना फिफम थोकते हाइदुना मिसलेनियस इलेक्शन पिटिशन नंबर 172 ऑफ 2022 अमदी 173 ऑफ 2022 फाइल तौरखिबनी पिटिशनर अनिना कोर्ट वकलिबा टीएस श्याम कुमार 7 अंड्रो असेंबली कॉन्स्टिट्यूएंसी एमएलए नि हाइना लाउथोखिबा रिजल्ट अदु चनहनबिगनो माकी महत पिटिशनर ओइरिबा लौरेंबम संजोयबु एमएलए नि हाइदुन लाउथोपियो हाइबसनी कोर्ट इलेक्शन पिटिशन सिंग असि खन्नबा होरकपदा मरम चादे हाइदुना एमएलए ना फाइल तौरखिबा वकत सिंग असिगी वेल चथरब मतुंग मतमदुगी हाई कोर्ट ऑफ मणिपुर की एक्टिंग चीफ जस्टिस एमबी मोरा लीडर ना एमएलए की वकत अनिमक की अरोइबा वेल सेप्टेम्बर 15 2023 चथरगा रिजर्व तौदुना थमलिबा वकत अनिमक की जजमेंट अमसुंग ऑर्डर ना अक्टोबर 12 2023 दा लाउथोकनादुना एमएलए ना फाइल तौरखलिबा वकत अनिमक डिसमिस तौखिबनी मसिग मतुंग एमएलए ना हाई कोर्ट ऑफ मणिपुर दा माकी वकत अनिबु डिसमिस तौरखिबा ऑर्डर असिगी मायुक्त सुप्रीम कोर्ट ऑफ इंडिया स्पेशल लीव अपील सी नंबर 26904 26905 ऑफ 2023 फाइल तौरखिबनी एमएलए की अपील सिंग असिंग ngarang चीफ जस्टिस डीवाई सुंद्रसूरना लुसिंगबा जज अहुम की बेंच ना लौकतुना खन्नरबा मतुंग कॉन्स्टिट्यूशन की आर्टिकल 136 की मखादा मखक की पिटिशन सिंग असि खन्नररोय हाइरगा लोइना पिटिशन अनिमक डिसमिस तौरे हाइना लाउथोखिबनी अदुगा इंटरनेशनल की मरुइबा न्यूज़ खरा अपडेट थमजगे गाजा सिटी चथब एम्बुस इजरायली लानमी मपन सिख्रे इजरायली आर्मी ना हॉस्पिटल वार्ड सिंग द नोंमै कापसिनख्रे इंटरनेशनल की असाउब सोखनख्रब अमसुंग मिचंग लिसिंग कया सिखिबगी मतंग द इजरायल की ख्वाइदगी नकनब खुंगबु यूएस ना फावबु यानिंगदब फोंगदोख्रब हमास की मयुक्त चथब एटेक अमद इजरायली आर्मी ना अकनब अथिंगब मखाता ना मयुक नरिंगैद गाजा सिटी द एम्बुस अमद यामद्रबद इजरायली लानमी मापन सिख्रे हाइन ngarang इजरायल की मीडिया द फोंगदोख्रे विशाखापट्टनम हॉस्पिटल की ऑपरेशन थिएटर द मई चाख्रे लोंगफम द फूड पॉइजनिंग तौदुना मियोय मरफू लैकन नखरे बांग्लादेशी ऑपोजिशन एक्टिविस्ट लिसिंग सामा कन्विक्शन पीख्रे वीडियो सिंग विभागदमक्त मयम पुंग को मुक हना थगचरी अनोब अपडेट की दमक्त ऑनलाइन मणिपुर यूट्यूब चैनल असबनुंग सिबिदन सब्सक्राइब टू बिरमु थैंक यू।